Hello everyone, welcome back to my another new video. I'm Canny from Montreal, Canada. Khogi hujik ay ngantani. Adu khoi khatang khogi just grocery inakta grocery to boy khara chali. Mayam nahangi khoi deshi pot kadai dei lei kamaina joli nga kari kadai da phangi adugi actually khoi na hujik chatto she Indian dukan ma da chakani most popular hai batare ashai sida adu Indian store da chakani Indian store du dei khogi deshi chana be nga chak kari khara leiruni hinga napi adu ngak chali adu ei jangan jarake ma'am jengbiu ma'am na video she pambiradi like to view comment to view share to view aduga atega video shumaina mong video ubai tamaki subscribe to view vishu kabiganu please adudi dukan da chalaga oina unarashi thank you akhoi dukan chi de jore dukan chi jamna de chawde ashida Indian product amashung khoi Bangladeshi product pana makphangi adu ashina ngagi section ni akhoi pachangbaga try tori pela da ngagi sida changna bayana karigina de nga she shembada phana kuina changi line chu shangna lei khanbada su khara kuina changi adu ma nga khalli shanda si noise ma tari shi nga kakpagi makhoni ashina nga macha myam adu kai di shanda mana ilisha ma su khanna jenghale ilisha ma lei shi haina adu ilisha khalli sigale rekari nga no Shigana shoal march, pangas, coral, chitol, calibaus, air. Kya? Mamandra. Mrigal, Elisha, Rui. Ade ashina blocking amacha ma'am. Block to macha to na phangba. Khanna lore ashi nga chawni adu keratare moidagi shumkar na pore aduna nungai ba hele Ato kat na lore hujik na raw kak pahore Ashimaku khokta bangani adu akhoi jumda laga akhoi kya khak thongadaba adugi piece to ising da tingna defrost to bolorga adu lorga kona khoi maku khoi adu natara di maku khokpa jade adu kena maku khokta ba nga di nungai adu maku ko sumoina sumaina sum shem na pire hairaga jai moida kya khak maku piece ta doino adu mashigi dukan chida nungai ba haibu mashiga sha ma kakte aduna nga nata ngana ta kakparina aduna nungai adugai di akhoi Bangladeshi dukan da chalagana nga kakpada moi mashigi keno machine chida nga susum kai madagai di sha nga shan kari kara adum bisu kai adu akhoi chada bo khoi gi di jamna nungai te aduna ashigaita nga legi ashinga ka inga dei atena da mu jenghan jarake ashigana mosla ma'am shi size na mosla ma'am ashigana hawai Indian dukan Shigana hawai mong leire thau leire muti pochi panamak phangi asidai akhoi Bangladeshi Indian product panamak phangi chamana dede mango pulp thau thum mosla kwa pana ngari ngatai panamak phangi sidai
Shigana muri chamba badam Shigana koi kali jira cheng me am leide asi cheng che sadana to tang si ko normal chabe dam ke asi cheng me am se leide Shigana mosla me am tang ke bong jam na Ashigana deshi sabji me am leide berry khamen hey manam nusibi kam tang na jong hey she 749 to na pound ta hana khara hongami hujik na mote ge hina tang ba hele de lota shu leide lota frozen de shu phangi shigana amra leide de shak khara leide khoi deshi shak Saturday Sunday dana khara mi jami adaga di afawa fresh poche shu lai Ashi dukan sida atha patha pa leiba mi akhoi gi Bangladeshi Indian Asian mi miam se sigei lai amuba mi sulak na mo su poche leiba jawre jam satina shitli dukan se jamna di chawde adu shit pe di phajana shitli ashiga sajna leire pound $5.99 $6 to na ashina potol macha macha adeke machina khoi gi khangde machi Indian moi mi miam chai machi khoi di kya charu de kari pata leire banai ganda kismis se jenghali Kari pata sigado pana ashi hana tara khakta lupama pirami huji 150 jo hore each bangla bana dane course tomato Shigna Indian biscuit yam Shina cassava ido ha na lady acha nang chaning ga leiro shina pan tangi 229 to na pound to ade manaktana squash leire ade masishina khoi lambenda keno khoi tungada to na chana dege di khoi motor lengoi dengo bacha bado ade do phangi ade mashon ma ge dana khoi shangom doi ade mashidana khoi Bangladeshi biscuit myam shina dry cake phangi ashi India de lakpo na mane ade mashika kata toast phangi khoi ki bonoful gi biscuit phangi ade pran gi biscuit phangi ade chana chushu phangi ashigana lagi pochei myam leire agorbati adege di kono magi thali ade muta muti lagi to no be pochei pura mak shige shige phange ashi section chidana de ashigana khoi gi Bangladeshi chanachur myam gi section ni de makha sida ha su joli ha na to mong gi ha le adege di kono chips su phangi khoi Bangladesh ki mane aisle hai batare saisina adege di kono mangara su phangi ashina khoi packaging mosla myam shigana adege di suji jubi akangba ade cheng ashuba kari kara makhashi da leire aduna ade di ishobgul kari kara ba phangi pochei pona maksure ade ashina fuchka ready made fuchka adugi tandushi shiga phangi ashigana jubi leire jubi she $2.99 each $3 to na amada kakro Shigana morok mongi leire Shini pound ta pataruk shishu Shigana morok mongi leire chanachu Ashigana Indian biscuit leire ade di cheng myam ashida cheng akhoi basmati ashiga afut pa jamna chane afut pa ni anamba leire che adege di phutta basu phangi adege di muri shu myam leire moi stock porak pagini adege di ata moida cheng che 40 lb gi mathakta shiga udiri kya 40 lb na khwai dei jame shiga joli she adege di mashi manung ni dukan dugi manung ni asta adege di mashi gana thau akhoi gi 16 liter gi thau leire shida vegetable oil hujik puna makloina a counter mamang da chale shi akhoi cash ta lupa pi ba gi tamki line da lepi line example gi shang de mamang da mi khara moi shi bangali ni leiri she Sikai na khambara peruk aji pound ta lupa tara to no ya chengru pasang ba kang ke na to kang jo cha ba jane asina akhoi gi silong kan dukan ma ne khoi lamben je pada siga phangna ba siga tormuz leire loram dai jore ingham dagi asina khoi gi kobi angang bidani kobi angang bi asi hawri kharabu de kalli but salad cha ba hawri sina asina khoi sum normal kobi do mai se khara phattare sima asi su kobi ni
lettuce dumai tawri masishu mapanda fruits me am shama puthoga joli shmaina teina lambe ndale bade dashum nam ganang hak nam maba kobi na tamong mongi kobi le shiga watermelon maga leire doba manga tilo shu leire ada tilo pamari hongi ashi dukan china khara tomato na tamong mongi leire mongi tomato shine grapes ni how no meshi grapes hai macha grapes ma legi bata rahe oh heno se khara legi rachi ashi heno se maman khara hongdare hana dagi aina khalle heno se haure na kintu jamshatina thumami adage jumda lakpa lorga khoi nunga laga onka box ma hakka leire kona segana bokuli leire fruits me am leire mairen me am mongi mairen I got wrong semi heno lore tafoi lore uri lore grapes tudi segana capsicum me am leire pe to na lae si bazar khara se leire si de huji ama hakta muk chakani ngaka si kanjoi chaninge ubada manase ashi store se lorga adge akhoi amada muk chatle adu ashai akhoi shai sida nuai pochi pana mok se koi na tana le ashi urisina ashina metro station ni ashi manung sida changaga metro le de mashi sina super store ni adge mashwai sida pochi pana mak leire khoi gi bank leire de dollar store leire super store se leire super store na ta ani leire de di akhoi indian asian dukan se lei ashi manung da akhoi hujik changi adge mashiga pharmacy su lei kena be chana be poche puna makshu leire adu trolley malorga change hujikti maham panamakta changbaga hana sanitizer lo batai sanitizer na kutham batai mask nata dekho hujbo kada da changan ba pi de moina warning to rakane mask nata di adu khoi shige jamna budi poche lei roi adu handaki saptagi sale gi poche khara lei adu khatang leiba jengba changbane sida chini leire makashi kana akhoi evaporated milk to leire akhoi sangom manang bado madu khara khak ai logini cha coffee thakpada ai mashi sina thai ashina thaga hauri adage mashina akhoi gi dessert shabada shu mashi sina sharaga jahado hapaga hauri adage de khushi ga de powder shu phangde akhoi powder milk to phangde aduna ashi sina ai anamba thai ade ashondana magi atei frozen poche leire ado aina aside lakpa se butter lege na lakpa khoi ghee sha ge na adu butter se mangonda normal khoi regular price ta lena mi my sale price to mogi ashi store sida jon de na hai ashigana kene be ma'am eno ma khora jang halake shi store kodaga chipuna mo shasta kene be na tani Hujik loina self checkout talai pe to be tamaki
so khoi ashidi lorga aro manakta ma kalei superstore adugai da jerum sale da pidi adu lei gaina jerum gitamaki ashiga muk changna lae kintu irai bok phatta baibu jerum do loiramme leiram dare shiga sale piradi saptagi sale pi adu mi pramak sale do jenga jenga ga leinei aduna phatlana lehodadi budbar dagina no sorry brihaspatibar dagina adagai budbar bo magi sale gi day adu numit adu manung du da lehodadi phangde poira hogolak paronda lehodadi phangi nataradi phangde adu laibak phatte khoi phangawdare sida inaktani khoina sum lakani toroga sum lakpo e hodaraba mamang da budi amkhak lei kheraba amakak adu ama hakalation na thamo gera to adu phangdare ketoni next time ko pirak pada lei bai duni ashigana salmon leire shonda adai shi frozen side ni ashida adage di kona akhogi chicken adage di bibhinno rokom ge khogi meat meam mangsho deshigana khoi salmon meam leire adadi jen mapum shu lei shumana shu leg ta shu joli thigh shu joli breast ta joli matak moi ka ga joli mapum leininga ga mapum shu lei bajai ashigana ready made chicken chu hai batare ready made chicken chu phangi just ek khoi chalaga grill to gara fry to gara adu to toraga lore adu bi shu phangi maku khokna shu phangi ek maku ai de magi skin to jawdana madu shu phangi ashi ready made ne ashi mai na lei ga na ama jengi kadang fresh ba makhan na Shigana cheese mein amne mong ki cheese ne shigana cake mein am shigana bakery product shigana wine Bazar lo na hudi jum dal le lamben da chali nukshit phajana shitling ashi weather phajana phajai ingtham da budi change e khara adushu asha badi le ri nungdang dana ingba hele ayuktana khatang sai nungdino ngai re adushu मैं अपना एक वीडियो से पाम्बिरदी friends and family da share to view amashung ataiga anova video ubagi tamaki agi channel da subscribe to ba kawiganu please thank you so much for watching everyone see you in my next video till then stay safe bye everyone